ngasi phong tungan Manipuri si phong sing digi maruibi I pauk sing myam thamjagi ahanmada huyelan paudagi khongasaraga AR gi kem the bomb Pokhaihalamle mafhum ani the bomb thamlamle ngara numidang pung mapalom tarakpadagi ngasi ayuk pung taruklom tarakpa phawbagi tielaba pung taragi manungda Assam Riffles ki section ngak seliba transit kem amada sanglaba singna hand grenade ama Langsinduna Pokhaihalambaga loinana tungan mafhum ani de hand grenade ama amasung digital timer improvised explosive device IED amasu plan toramle ahanba thaudo sing ngarang numidang pung mapalom tarakpada Imphal gi minuthongi maning thangba thongkhongdagina Kumalampak main stadium sangjin phangi lamlong ani phangmadagi main stadium gi maning thangba sarukta Dengku road tamna sakhiba yaba lambi paringi hawgalakuda laiba Assam Riffles ki transit camp da thokibani thaudo sigi matangna phangba pauna haibada hand grenade adu registration number khangawdaba bolero zip amada lakhiba sakhangdaba singna transit camp asigi manungda Langsinduna Pokhaihalamani thaudo du da miyo amata asu apan yawkide hari adu menamak thaudo sigi pauta badigi police na bomb pokhaifam adu changsinduna yengsinana bohona rubada transit camp adu leiba Assam Riffles ki personal singna sangalakide hari loinana hand grenade Langsinduna Pokhaihalamni ba bolero adu Assam Riffles ki maike digi tanaki adu menamak phangwangam kidabani hari Anisupa Thaudona Purompat PS ki manung saliba Salanthong Maira Paivi office ki naknaba mapamada hand grenade ama ngasi ayuk pung taruklom tarakpada leramba thenakibani hari Thaudo animak karamba miyoisingna karigidamak taurambano haiba khangba ngamdragasu ngasi ayuk ki Salankhongda leramba hand grenade adu police ki bomb expert singna lakhatkre hari Ahum suba Thaudona Singamakha Maisnam Laikai the Levi Imphal Municipal Corporation ki Ward Development Committee ki office mamang thokibani office asigi mama maktada digital timer season aduna Pokai hangadaba IED ama plan tawramani haidi mafam asida mapangal kalab IED ama plan tawre habigi paw ngarang numidang pung nipan makhairom tarakpada IMC ki ward number 16 ki corporator oiramba thoksum ongbi Eliza ki telephone WhatsApp message oina thajilaktuna bomb asi thamle haina khangalakpani haidi paw sidagi ngasi yu angan marigi hauraduna bomb asigi khungul lirakpada ward development committee office mang lairambadagi police ta paw piraba matungda police ki bomb disposal personnel sing laklaga bomb adu mafam adudagi lakthokpada khudong sadaba leibadagi bomb plan tawramliba adugi akoibada leibak khap cement bag singna question duna thamlaga ngasi ayuk pung taraga minute nifuga mapallom tarakpada mi sokhandana Pokhaihan khibani haidi bom adu kanana kari manam gidamak plan tawram libano habigi wafam thaudu dugi mayukta ngasi singamakha maisnam laikai da pangthugi bo wakat mi phamda saruk ya khibi miyoishina phungdo khibida natana ward number 16 gi corporator oirambi thoksum ongbi Elizanas thaudu du yaningda phungdoktuna mari lena bo wafam sing media ra phungdokhi Thaudo Thupam the Mahut Minister Y Kemsan, DGPP, Dongel Amasum, ASP Imphal West, Yon Police Ki Bukok Thumbo officials in Laktuna, Yingsin Kishuaidi. Atopapa Madana, IMC Municipal Council Amasum Nagar Panchayat Sing Mikal Githaurang Haure. Returning officers in Hapre, September Kungo Humdo English Singani Kungani to the final electoral roll Fonglagani. Lenga ki mohut loisangi maikai digi ngarang pirakhiwa ai besirul amagi matung in Manipur municipalities election of councillors rules 1994 gi rule 4522 amasum 23 amadi Manipur municipality community participations election of ward developments committee members rule 2010 piba power gi matung in Manipur gi tongan ba urban local body sing oiriba municipal council nagar panchayat sing yauna Imphal municipal corporation gi mikal pangthokna gi damanga si state election commission gi makai digi returning officer sing hapki baga loinana mikal asigi damak final electoral roll na tha sigi kungom doida fonglagani hairi pangthoklagadaba Imphal municipal corporation yauna municipal council sing amasum agar panchayat sing gi mikal asigi dama electoral registration officer returning officer amadi assistant electoral registration officer assistant returning officer sing oina khallaba singdi mathangsina Imphal municipal corporation gi ward number 1 dagina 10 phawbi oina SDO lamphel amasum SDC headquarter ni IMC ki ward number 11, 12, 13, 14, 15, 16, 17, 24, 25, 27 ki oina ARO na SDC central ni aduga IMC ki ward number 18, 19, 20, 21, 22, 23 amasum 25 ki ERO na SDO Porompar amasum
AERO na SDC Puramphani amasum lamlai municipal council gina mathangshina sahumungi SDO amasum SDC ni Andhra municipal council gina Kairau Bitragi SDO amasum Tolihal gi SDC ni Chiangmai Nagar Panchayat kina Lamsang gi SDO amasum Chiangmai gi SDC ni Lamsang Nagar Panchayat ki AERO na SDC Lamsang ni Lilong Impal West Municipal Council gina mathangshina wangwoi gi SDO amasum Lilong Sajing gi SDC ni Thongkhong Lakshmi Bazaar Municipal Council amasum wangwoi Municipal Council gi ERO na wangwoi gi SDO na oirga Municipal Council anisi gi AERO na wangwoi gi SDC na oirga ni Mayang Impal Municipal Council gi mathangsina wangwoi gi BDO amasum Mayang Impal gi SDC na oirga ni Shamuro Municipal Council gi su wangwoi gi BDO amasum Hiangthang gi SDC na oirga ni Lilong Thawal Municipal Council gi na mathangsina Lilong gi SDO amasum SDC na oirga ni Yaripok Municipal Council amasum Sikhong Sikmai Municipal Council gina mathangsina Thawbal gi SDO amasum Yaripok ki SDC no gini Thawbal Municipal Council gina Thawbal gi BDO amasum SDC no gini Wangjing Lamdi Municipal Council gi ERO na Wangjing Tentha gi BDO na oiraga AERO na SDC Khongjom no gini Hairok Nagar Panchayat ki na mathangsina Wangjing Tentha gi BDO amasum SDC Hairok no gini Kaksing Municipal Council gina Kaksing gi SDO amasum SDC no gini Sugunu Municipal Council gina ERO na Waikhong gi SDO na oiraga AERO na SDC Waikhong no oigani hanisu pausi isna makhatana phongdorakli Makasa tarak foi na topa pawamana abon mai misi da sina basing padra badi khongjang sangsilagani JC nimit kharani gi mamang na awang posangbam gi water amusement park manakta leiba sangamagi manung da sina phangkiba awang posangbam khunau tera khongdagi abon mai tingsang liangbau Alice ningthau sai nifu apokpa abon mai nungthon gi misi da sina basing mari lena authority na kutak faadna makoi gi mathakta lokhat pam thokpa logi thapak sing lokatra bade akan ba khongjang sangsilagani haina thaudo du gi matang da CM ki JC gi member abon mai hopsana phongdokre ngasi nungthil pung mari makhairom tarakpa press kapta pangthokiba pawgi mifum amada laikhidraba ningthau mohaka tinnaba miyoi khrana mayum legi kauktholaga puthokibadigi hanjilakidabani mamanaba sing aduna makpu kauktholaga puthokraba matung mathange numita makki hakchang sang adugi manungda singninga oiba misida thengnakhibani maramasina thawdok asida sienaba miyoi sing legana khudakta fagadabani loinana sienaba miyoi sing phadriba phawba JC gi mekedi gi hauzik jenims gi mokta thamlakliba makki haksang lawduna mathau mangam pangthok loi hairi laikhidrabagi haksang na sokki dakpham sing lairamba ga loinana thawdo sigi matangda hangang police na miyoi ani kaukhatna wang pang sathabagi thabak laikhrabani sohari atopa pawamadana NIA gi investigation na HNLC amadi center gi pistok akaiba piroi konat changma Central Investigation Agency ama oiriba National Investigation Agency NIA na hauji sathariba thijinbagi thaba sida athingba thamkraba lahulu HNLC ga pistok sathariba sida kariguma makhal gi akaiba mata piroi haina Meghalaya gi Chief Minister Konat Sangma na phongdorakli iramasiga mari lainana Chief Minister Konat Sangma na phongdokibada state asida lairiba mipum khudimangna NIA gi prop asina maram oiraga center amadi HNLC ga pistok sathariba sida akaiba lakhadra haina mipainariba du mipainingai oidi bomb blast ki case amaga mari lainana NIA na HNLC gi kedar mari ki matakta thijinbagi thabak sathaba haukraba matung numit nini subada Chief Minister na wapam masi phongdokibani haukiba kumja English ngani kungi December taragani thoida is Zaintia Hills district ki manusana leiba Star Cement Factory Colony Lane gi quarter bomb khai hankibagi thawdok ta haiba HNLC gi kedar marisi asi cnai haina NIA na sar sit thagalakhibaga loinana makhoi mari gi mathak thijinbagi thabak sa tabaw khibani hari amarom na Chief Minister Konat Sangma na makhatana phongdokibada lahulu basiga unofficial oiba mongda round kyarak wari sanakhre atuba matamna official oiba mawong wari sanana bohonari amadi oithokpa yana leire Union Home Minister Amit Shah na hiramasi gi matangna ahenba miyeng sangmaga loinana atuba matamda wari sanaba hauningbagi apama phongdokpa leire State government gi mekedi gi wari sanabada positive oiba mawong na sanaduna warisin purakna bohonari HNLC gi mekedi gi su pistok ki wari sanaba mihutsing khanba loire haina khangalakre maramaduna pistok ta akaiba mata leiro haina Chief Minister na haidi atopa pawamadana nupi ama kidnap tawbada sienabani haiba nupi ama police na court gi numit ni police custody remand law thakre
ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 4ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯁꯥꯒꯤ ꯆꯍꯤ 34ꯔꯣꯝ ꯁꯨꯔꯕꯤ ꯃꯧꯅꯥ ꯑꯃ ꯃꯤꯑꯣꯏ ꯈꯔꯅ ꯁꯑꯣꯡꯕꯨꯡꯗ ꯂꯩꯕ ꯃꯁꯥꯃꯛꯅ ꯆꯂꯥꯏꯕ ꯐꯥꯁꯠ ꯐꯨꯗ ꯑꯃꯗꯒꯤ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯂꯥꯏ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯃ ꯐꯥꯒꯠꯂꯕ ꯃꯇꯨꯡ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯃꯂꯥꯄꯇꯤ ꯗꯦꯕꯤ, ꯆꯍꯤ 52 ꯃꯄꯨꯔꯣꯏꯕ ꯖꯤꯕꯟ ꯀꯧꯏ, ꯇꯥꯡꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 3ꯗ ꯂꯝꯂꯥꯏ ꯄꯨꯂꯤꯁꯅ ꯃꯌꯨꯝꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯃꯥꯏꯕꯝ ꯅꯤꯡꯉꯣꯜ ꯁꯟꯁꯝ ꯑꯣꯡꯕꯤ ꯁꯣꯐꯤꯌꯥ ꯗꯦꯕꯤ, ꯆꯍꯤ 33, ꯋꯥꯏꯇꯣꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯄꯥꯡꯒꯩ ꯕꯖꯥꯔꯗ ꯂꯩꯕ ꯁꯟꯁꯝ ꯕꯤꯃꯣꯜ, ꯆꯍꯤ 45 ꯑꯄꯣꯛꯄ ꯁꯅꯥꯅ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯅꯨꯄꯥ 3ꯒ ꯂꯣꯏꯅꯅ ꯂꯥꯛꯂꯒ ꯁꯑꯣꯡꯕꯨꯡꯗ ꯂꯩꯕ ꯚꯤꯛꯇꯤꯝ ꯑꯁꯤꯅ ꯆꯂꯥꯏꯕ ꯐꯥꯁꯠ ꯐꯨꯗꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯁꯦꯞꯇꯦꯝꯕꯔ 4ꯒꯤ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯕꯗ ꯀꯤꯗꯅꯦꯞ ꯇꯧꯔꯒ ꯄꯨꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯦ ꯍꯥꯏꯅ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯚꯤꯛꯇꯤꯝꯒꯤ ꯃꯈꯨꯔꯥꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯚꯤꯛꯇꯤꯝ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯒꯠꯇꯨꯅ ꯀꯤꯗꯅꯦꯞ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯂꯤꯈꯨꯜ ꯑꯃ ꯐꯪꯕꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯃꯂꯥꯄꯇꯤ ꯗꯦꯕꯤ ꯑꯁꯤ ꯀꯤꯗꯅꯦꯞ ꯇꯧꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯅꯨꯄꯤ ꯑꯁꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 3ꯗ ꯃꯌꯨꯝꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯊꯛꯇ FIR ꯅꯝꯕꯔ 39/9/2022 ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 36536 IPC ꯄꯥꯟꯗꯨꯅ CGM ꯏꯝꯐꯥꯜ ꯏꯁ ꯀꯣꯔꯠꯇ ꯁꯦꯞꯇꯦꯝꯕꯔ 8ꯗ ꯄꯨꯊꯣꯛꯇꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ LMS ꯂꯣ ꯀꯣꯂꯦꯖꯀꯤ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯍꯥꯞꯇꯕꯒꯤ ꯃꯇꯥꯡꯗ ꯊꯧꯁꯥꯗꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯀꯣꯔꯠꯅ CS ꯗ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ LMS ꯂꯣ ꯀꯣꯂꯦꯖꯀꯤ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯍꯥꯞꯅꯕ ꯏꯪ 2012ꯗꯒꯤ 19 ꯐꯥꯎꯕꯗ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯗꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯄꯤꯇꯤꯁꯅꯔ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯆꯍꯤ 10 ꯍꯦꯟꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯍꯥꯏ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯖꯖꯃꯦꯟ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯗꯥꯏꯔꯦꯛꯁꯟ ꯑꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯁꯇꯤꯁ M.B. ꯃꯨꯔꯥꯂꯤꯗꯔꯁꯀꯤ ꯕꯦꯟꯆꯇ ꯁꯦꯞꯇꯦꯝꯕꯔ 8 LMS ꯂꯣ ꯀꯣꯂꯦꯖ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯏꯟꯆꯥꯔꯖ M.D. ꯁꯂꯥꯇꯨꯔ ꯔꯍꯃꯟ, ꯆꯍꯤ 60 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ M.D. ꯑꯉꯧꯁꯅꯥ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯅ ꯏꯪ 2019ꯒꯤ ꯅꯕꯦꯝꯕꯔ 23ꯗ ꯊꯥꯔꯛꯄ ꯔꯤꯠ ꯄꯤꯇꯤꯁꯟꯒꯤ ꯐꯥꯏꯅꯦꯜ ꯍꯤꯌꯔꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡ ꯕꯦꯟꯆ ꯑꯁꯤꯅ ꯖꯖꯃꯦꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯄꯤꯇꯤꯁꯅꯔ M.D. ꯁꯂꯥꯇꯨꯟ ꯔꯍꯃꯟꯅ ꯃꯍꯥꯛꯀꯤ ꯄꯤꯇꯤꯁꯟꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯄꯨꯔ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟ ꯏꯪ 2019ꯒꯤ ꯑꯣꯛꯇꯣꯕꯔ 18 ꯊꯣꯛꯈꯤꯕ LMS ꯂꯣ ꯀꯣꯂꯦꯖ ꯌꯥꯎꯅ ꯀꯣꯂꯦꯖ 3ꯒꯤ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡ ꯂꯧꯅꯕꯒꯤ ꯏꯝꯄꯨꯒꯦꯅꯦꯠ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯑꯁꯤꯕꯨ ꯔꯦꯁꯄꯣꯟꯗꯦꯟꯠ ꯒꯚꯔꯟꯃꯦꯟꯠꯇ ꯗꯥꯏꯔꯦꯛꯁꯟ ꯄꯤꯗꯨꯅ ꯁꯦꯠ ꯑꯁꯤꯗ ꯇꯧꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯄꯤꯔꯤꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ LMS ꯂꯣ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁ ꯑꯦꯄꯣꯏꯟꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏ ꯀꯣꯔꯠꯇ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯣꯏꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄꯤꯇꯤꯁꯅꯔꯅ ꯃꯍꯥꯛꯀꯤ ꯀꯥꯎꯟꯁꯤꯜ ꯑꯦꯗꯚꯣꯀꯦꯠ G. ꯄꯨꯁꯄꯥꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯗꯨꯗ ꯍꯥꯏꯔꯤꯕꯅ ꯄꯤꯇꯤꯁꯅꯔ M.D. ꯁꯂꯥꯇꯨꯔ ꯔꯍꯃꯟ, ꯆꯍꯤ 1989ꯒꯤ ꯁꯦꯞꯇꯦꯝꯕꯔ 22ꯗ ꯑꯍꯥꯟꯕ ꯑꯣꯏꯅ LMS ꯂꯣ ꯀꯣꯂꯦꯖ ꯏꯝꯐꯥꯜꯗ ꯂꯦꯛꯆꯔꯔ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯏꯪ 1993ꯒꯤ ꯑꯦꯄ꯭ꯔꯤꯜ 1ꯗ ꯊꯣꯛꯄ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯄꯣꯏꯟꯠ ꯇꯧꯈꯤ꯫ ꯑꯗꯨꯒ ꯏꯪ 1998ꯒꯤ ꯃꯥꯔꯆ 12ꯗ ꯄꯥꯡꯊꯣꯛꯄ ꯁ꯭ꯄꯦꯁꯤꯌꯦꯜ DPC ꯑꯃꯅ ꯑꯇꯩ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔꯔꯁꯤꯡꯒ ꯂꯣꯏꯅꯅ ꯔꯤꯒꯨꯂꯥꯏꯖ ꯇꯧꯈꯤ꯫ ꯄꯤꯇꯤꯁꯅꯔ ꯑꯁꯤ ꯏꯟ ꯗꯤ ꯑꯣꯐ ꯄ꯭ꯔꯃꯣꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯅꯤꯌꯔ ꯂꯦꯛꯆꯔꯔꯗꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯪ 2019ꯒꯤ ꯗꯤꯁꯦꯝꯕꯔ 22ꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯀꯃꯤꯁꯅꯔ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯑꯦꯄꯣꯏꯟꯠ ꯇꯧꯈꯤ꯫ ꯄꯤꯇꯤꯁꯅꯔ ꯑꯁꯤꯅ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯔꯤꯉꯩ ꯕꯥꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯀꯔꯤꯃꯠꯇ ꯈꯟꯅꯔꯝꯗꯅ ꯁꯦꯀ꯭ꯔꯦꯇꯔꯤ MPACꯅ ꯏꯪ 2019ꯒꯤ ꯑꯣꯛꯇꯣꯕꯔ 28ꯗ LMS ꯂꯣ ꯀꯣꯂꯦꯖ ꯏꯝꯐꯥꯜ ꯌꯥꯎꯅ ꯀꯣꯂꯦꯖ 3ꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯂꯧꯅꯕꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀꯟꯗꯤꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯏꯝꯄꯨꯒꯦꯅꯦꯠ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯑꯃ ꯊꯣꯛꯈꯤ꯫ LMS ꯂꯣ ꯀꯣꯂꯦꯖꯀꯤ ꯑꯣꯏꯅ ꯌꯦꯡꯂꯨꯔꯒꯗꯤ ꯍꯥꯏꯔꯤꯕ MPACꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯑꯁꯤ ꯕꯥꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯤꯔꯤꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯔꯨꯜꯁ ꯁꯦꯠ ꯐꯣꯔ ꯑꯦꯄꯣꯏꯟꯠꯃꯦꯟꯠꯁ ꯇꯨ ꯗꯤ ꯄꯣꯁꯠ ꯑꯣꯐ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯐ ꯁꯦꯟꯇꯔ ꯐꯣꯔ ꯂꯤꯒꯦꯜ एजुकेशन से करीगुम खनदना वायोलेट तौबनी लोइनना पिटिशनरबु प्रिंसिपल ओइने अपॉइंट तौबगी फंडामेंटल राइट्सिंग वायोलेट तौबनी हाइना कमिश्नर सेक्रेटरी हायर एजुकेशन की खुथांगदा डायरेक्टोरेट ऑफ यूनिवर्सिटी एंड हायर एजुकेशन गवर्नमेंट ऑफ मणिपुर MPAC की सेक्रेटरी की खुथांगदा MPAC दा कमिश्नर सेक्रेटरी DP की खुथांगदा डिपार्टमेंट ऑफ पर्सनल एंड एडमिनिस्ट्रेटिव रिफॉर्म्स की मथक्ता पिटिशन सिंह थारखिबनी हाइरी
Ten tang na thamjaram ge duga makha satharak poina pongna pam pauksi di lo khosraga ten ba paukra ma thamjage anga ahum hondoklam le tha si gi taruk ta ma sakhang da ba miyai khrana hata golapati da anga ahum hondoklam digi leikai gi miyai singna kalaba matung sidelines imphal sinnarak lairi hondoklam laba anga ahum adudi Nawas manga makhai Habib sai mari amasum Dennis sai ama makhai kawi hairi Makhoi Home Child Welfare Committee Imphal East ki mamangda District Child Protection Unit Imphal East na puthoklaba matungda wangkai ningthem pukri mapanda leiba Specialized Adopts Agency SAA da thamkhre Nawas amasum Habib na phungdokpigi matungina makhoi gi mama mapa sanayai amasum Najima ani tongan na leire amasum makhoi Yaripok sangamdabi mathak lekai Imphal East tagin hairi hiramasiga mari leinana District Child Protection Unit Imphal East ki Protection Officer Susma Elangbam na Porampat Police Station na mathautabi action lokhanaba aiba sirol ama pisinkhre so haidi makasa tharak poina sanalai ba poksi digi lokhosaraka na topa marueba pau khara namu Manipura India rom digi nga pusilakpagi sang tangkai handakre Myanmar na mochinkhre Myanmar digi food safety gi kanglon ngak tana pusilakpa nga sing lenga na miyam na pijare tawrem bisorje Manipur India rom digi nga pusilakpagi sang tangkai ama hena handakre madugi mhota haujingna Myanmar rom digi Food Safety and Standards Act ki kanglon ama phawba ngak tana pusilakpa nga na mochinkhre pusilakliba nga gi polam sing asida kari chemical sing yawi hakchang sokningai oibra haiba ama phawba lenga na yengsindana asiguma makhal gi nga asmiyam na pijari Imphal da nga kaklaga yonba Raghumani kauba mi amana pauksi asida hai India rom digi pusilakpa nga singasi manam seli Maduna miyamna sabada hangboina ba pui adu Myanmar rom digi pusilakpa nga makal punamak manam sende amasum Manipura phangba nga gi mahaw aduga haifet mane maduna maram oiraga miyamna Myanmar gi nga si yamna pamna sane mana makhatana haiki khwaidi ngagliba mana India rom digi purakpa makal kudimaki nga singasi marum pui sema matamda marum du yamna sali maram maduna miyamna India rom gi nga si pamna bigi sangathari aduga Myanmar rom digi pusilakpa nga makal kudimak marum ama phau puba thengnade masi kamdauna marum puhandribano haibishimadi angakpa amoiri nga marum puhandaba haibisi Myanmar rom gi kangbuna makal amagi technology natragna hida ama soidana sijinaramgani adugumba hidak singadu kari no haiba aikoina khangmamde maruina mapalebakti India ra sana thanaba pot sei sing pusilakpada Food Safety and Standard Act ki kanglon matungina soidana test tawgadabani adubu hairiba test singadu ama phau tawdana miyamna nga pijai nga yamna saba Manipur da tangai fadana mapalebakti nga pusinhange haiba taragadi leba ani ki marakta yanaba magi makhada license pinagadabani hairiba license adu painaraba tungda pusilapa nga singadu Food Safety gi laboratory amada ningthina test tawraga silfuraga haksang soktraba nga ni haibadu takadabani aduga loinana laingakta su loneyaba makhalgi tax ningthina kahangadabani hairiba singasi ama phawba tawde itek tekpa nga oibanina miyamsu adum pamsane adubo hakchangda mangningai oiba polam kari yawribegi haibadudi kanamatanu wang oina hangnade aikoigi pukri digi phawa nga gumna miyamna sane sei kyagi mawangdigi hauna mapalam digi nga pusilaklaga Manipur gi miyamna phanganabegi thaudang lawriba lalonba mana pauksi sida hai sei khragi mamangda India gi state oiriba Andhra Pradesh dagi yamdrabada tha amada truck taraga manga gi sangna pusilaklame hairiba truck amamamna nga kilogram lising taraga nithoi yawi hairiba nga singasi gi mathakta Kolkata ta leiba Haura market gi sareng packet stare lom amasu pusilai hairiba packet amamamna sareng kilogram samram yawi mana makhata na haiki haujikti India rom dagi nga pusilakpas yamna handakre tha amada saurakna truck tare lom dagi hena pusilakhidre amasum ayama nga gi pothok sing Myanmar rom dagi oina lawre matam amadadi Andhra Pradesh rom digi purakpa nga gi potok sing adu Manipura sizinarami adu haujikti Myanmar rom digi purakpada Manipura pusilakaba matungda nga sing adu amuk yum thangnaba state sing haibadi Nagaland Assam na singba thadok haure yamdrabda nongmada nga kilogram lising ahum gi mathakta Dimapur amasung Guwahati da thari pau sina makhatana hai India ga Myanmar gi lalon itiki thaba si COVID-19 gi laiset lakpadagi lepkhre adubu nga gi pothok pusilakpadagi haujik su lepalethi tawbudadi lo na yadaba mona sathanaba lalon pot oiba maramna illegal tax kaya marum dilawi illegal tax lawribisingi manungda customs na khwaidigi heli
Customs na lawi haina moral shiriba senpham sing aduri Imphal yauna Imphal more lambi ki tongan mafam singda hangliba customs na nga packets amada pushilakpagi illegal tax unel pa humdra gi sama pawlawi mataw sumna Kohima Dimapur Nadagang amasung Guwahati na singbaru illegal tax mayam ama thiri sai khargi mamangdadi Ilisa haina khangnaba makhalgi nga si Bangladesh londagi Kolkata ra puraklaga Manipur da amuk tharaklamane adubu mafamdudagi purakpa nga sing adu Manipur yorakpadadi kilogram amada lupa 7.9 yawi adubu sap manaba nga mafamdagi memarumna puraklagana Ilisa kilogram amagi arumba lupa 3dagi hena pide amasum masatek pasu heli aduga nga kg amagi mathata lumba mayam amasu yawi hain pausna phongdorakli atopa pawmana lukhoi bp hapkhre hanagi minister oinam lukhoi Bharatiya Janata Party Manipur Pradesh ki State Vice President oina hapkhre hiramasiga mari lainana party ki State President A Sarda Devi nangasi sirol ama thokre maakpu State Vice President oina hapkhibasi party ki constitution ki article 12 clause 3 1 gi matungina ni haina Sarda gi sirol adura pali amaramda pauksisna phamu paugi matungina Bharatiya Janata Party Manipur Pradesh ki State President oina thaupuri bi adhikari mayum Sarda Devi gi oina President gi tamlo silakpaga loinana anobo President ama khangadra natragana ma kumja English singani kungamari fawa sangdokadra khangmangamdri swairi amaromdana Mongol nganbina thangna thinna bo khona khibalaiti kaithel phambi kona interim pre-arrest pikraba hobizam babu saubuna court kaithel phambi ahal oirabi Mongol nganbi thangna thinge tawraki hairibi wapam adu yumpham yaudabani haina terarokram lairak masinda kaithel phamlibi imasingna phongdorakli hiramsiga mari lainana kaithel sida paumisinga unaba amada kaithel phambi yambem rangana hai thautu adu phokpa matamda kaithel phambi kaya amasu lakhi sai yamlabi Mongol nganbina babu saubada thangna thinanaba honabigi mami amata taba miyamna thinakhide miyoi hanadagi hauna tongan ba thaudok singda yaugan mamiyoini mana satakhiba thaudok sing aduna maram oiraga mafam asida miyamna kaithel phamba kinabi yawre solabi ahaladuda maukhri paiduna tamthina phubiba miyamna loina unakhiba ngaktani so haidi amaromdana naha singi tungi khalaga laingakna taramasum taraga mathoi IRB recruitment gi fal laukthokpio na singasigi awab obiduna Manipur lengakna 10 amadi 11 suba IRB recruitment gi fol atubada laukthokpiu haina Shiva Sena Manipur State Unit ki President M Tombi na phongdokre Imphal gi Babu Prada Party sigi anobo office ama hangdokhibaga mari lainana mang hai sahi hen khitawraba naha sing service asida khalaktrabasu atopa lambi ama yengjana bu khudong saba pibiu laingakna matam sangna recruitment si matam sangna namsinduna thambana na singi career mangbada natan state asiki naha ayamba mayai ka ba chinjak laisubugi sang hengalakani haibisi Shiva Senana sapsana thaje Manipur da lairik laisumatik sana hairaba thabak phangdriba naha masing lakh taragi mathakta laire loinana state asi senthok leitaba state amasu oiribani laingakta sel leitana state asida sakhotpa amata purakpa ngamloi resource ki matangdri atop state ka yengna badasi state asi makhadi lairi mafamduda state ki sitmilon fagat hanana bu khona bada paikhalakpa thabak thoram singdasu miyamna munna khanaraga mateng pangba matam oire natrabadi state ki resource su leitaba thabak sufam su leitaba kaya asina adumak laikha tarakani magna hai lambi thongi phibam dasu state asi yamna sothari Kokaithel Kaisamthok governor amadi North East sina singba gari yam sinba mafam sing asi laingakna overbridge sabiyo hari mafam sing asi VIP kyana toina satpa lambi sing oiribani loinana lainga asina 2 wheeler amadi 4 wheeler gi lambi ningthina yengsinbidri lambi pakthokle hairagasu miyamna double parking fawba taksinduna miyamna sauna khudong sa dama meyona hale athubagi lakpada chinmanbadagi lambi da angang unaba phaw yawrabani maramaduna hiramasidasu lenga asina miyeng sanghaningi state asida railway line lakpasiga loinana yelhomi sing kanjanaba railway services Manipur na sapsaba sakthung phona na state asida railway board ama sembiyo amaramda lakadoriba mikhalasi free and fair ohensi sel yenbigi satnabi thadoksi miyamnasu lebaki thabak tawgadaba apama candidate khanbigi tanja pisanu hainasu magna makhatana phongdokhi tendakpa pawmna mapunchi supa thabak subagi miyat pikre masamaki nupi hatpigi moral pikraba khoirakpam sanatomba alliance sanamatum se yankhaibu session judge Bisnupurna mapunchi supa kaisum sang thabak subagi miyat pikre miyes court asina sei sigi August 13 miyat pigi mara leire haina laukthokhi balairabane defense council gi makedigi court hanthaba sairak pina bhaijaraki loinana APP gi makedigi logi matungina
ꯐꯪꯐꯝ ꯊꯣꯛꯄ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ ꯀꯣꯔꯠꯇ ꯍꯥꯏꯖꯔꯛꯈꯤ ꯇꯨꯡꯗ ꯀꯣꯔꯠꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯐꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯐꯥꯗꯣꯛꯄꯤꯈꯤꯕꯅꯦꯁꯨ ꯍꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ